Handak nominee sida news ama yamna kanna viral oidi India da amati prithvi country kuding da masi headlines oidi harib news ase France tagi thorak pa news ne aduka makoina kari uba khangde France ki government ki side ki order ama issue tawkre masi ki order amati news ase taraka ngak nari mauti lakadaba chahi ama ani sida kari tawdori masini France na makoi ki country da hospital sing asida high ki banne madudi preparation lakwala u semgatlu sagatlu mauda bed masing lairi bapun maktu hengat alu hospital asida awat apa amata la hengaru sini especially hospital the road semgatlu ama semgatlu flight ya malu adunate priority hospital sing semgat pa sini masigi news asi tabata mayam supung nare aduga kari kino hai matamda France ki order asti yauri sini malti lakli 2026 asigi March ki aswaida yam chawba conflict ama oiba yai sini inter prithvi tanate Europe ta chawba conflict ama sunghai ba conflict ase kana kana oidrise ultimately oiba taraga di Russia ko oiba tabani so lakli 2026 ki March aswaida adugumba phibam oini sini March asimakta oigani haibati nate ko adu probability lai sini lakliba chahi asida yamna chorba conflict ama oigidor si Russia gani aduna masi tabada ki France ki hospital sing hojik semgat sagat paso hokresini masi ki mamang da ngasi de ki tha ani mamang du news ama thoki madudi Britain na makhoi ki forcing the order to bugi na khoi loina sem sakan lo amati weaponized to nuclear warhead amamat semgat lu sagat lu amati makhoi ki missile sing ta tu capable o helu madu haplaga thab yaba sutto yaba amati yek na basinga thom na yaba adukumba preparation to haidana Britain da su batu ki order ma tawki ultimately kana kana ma to bugi tamakto Russia gani adura hojik Russia amati Ukraine ki tawnar war asigi maram china Europe ta yam charba conflict ama lakadore haibasi tasengna uram lagani France do chakot krab country ni think tank ya laikri poni aduna haibo order as issue to bani sini hojik France ki public sing hojik chintani sini karamai no te khodak ta khanghau tana certainty is ko border la ise France ase wada tatori pra Russia ka adu France ki mokoi order si matu ginda ai khoi mak war ase de chongthani haibanate ai khoi gi army sing sok luni palluni adu yengo haibaki wanate karigumba du tawnak matum da atop ai khoi gi thangnaba country sing is oi bi ai ai khoi gi thangnaba ta Lithuania laikri Hungary laikri Slovakia laikri adum haina ma country laikri ko NATO countries aduga Russia ga makoi ge immediate thangnaba sunate Russia amadi France ke marak ase yaudringai sida country maum laikri haide ba country sing asiga sok narak matam da madu ki mateng to bo eraga su mateng to na ba haibani makoi ki country makki natraga so oi baki pebam tin harisa aduga France ke order ase makha ta ase nongmada hundreds of patients army patients ama masi treatment to gi tamak facilities ase full pi ga dabani cinema si preparation lokala mase angak pani high grade to France ke kanglup sing su cinta ni amarob da German lom su preparation se lowisini atun Europe ki major countries sing ase powerful countries sing ase loina mase ki preparation ni adu hojik ka makoi Ukraine ki su mateng tawri aduga Russia na tap na invasion tawraklaga Ukraine de lokhali se masi ki against ni makoi ase aduna tap na makoi di khochukulai pi bani na conflict ase Ukraine de lan thorak to especially Poland Latvia haipa mafam ka se Russia ga thangnari mafam sing ase masida hojik Ukraine de hendorak la masida war ta na ke bi ai sini aduna madudum toram badagi hendorak tuna France ki nakya makoi neighboring countries sing do orak pi ai even makoi chung ta pi ai even Britain la ki bi ai even Germany la ki bi ai matam o the casualty mam orakani aduna maram oraka high preparation la khat pani sini aduna hojik Europe ki countries sing ase khangre bauti Russia ki Putin se mark lai repau ta mark se nam ta yaroi aduga masne ceasefire oiraga shanti da purak su yaroi amrom the Ukraine ki kanglok na su yate se makhoi ki lam sing ase Russia na kon krap sing pitho o masi ki damak to war lep ta na sok na bagi phibam da laikre stand ni we are standing aduga Russia da hekte pi ga banate akoi si su sini na koi lep pi oi khoi damak ta koi sok na ni hain laikrabani na masi ki war ase pakthok sandorak ki phibam ni aduna oikibi ai adu 2026 March ki aswai phawata yamna chawpa conflict amauki probability lai hinta Europe da maru ina country khara da Russia ga aduna high preparations local han ki base masiti ngakningai nattaba wati kamai ai koina khallu bana
amani aduga makoina uriba tawribna amani makoidi sen thum piraga even equipments pawbuta manungda ngammaga loina help tawrib ngaktani Ukraine ki oina aduna makoina uri phibam se kari oirakani haduna aduga France ki president Macron se European Union da khwai dagi power amadi khwai dagi mawa chatpa misak amani mark ki site dagi masigi order pirak pahari se something oirabati yai 2026 asida aduna oikini haibti nati adubu oirabi yai sini masing loina wari amana hojiki matamda India amadi America ke marakta tarif ki maram asina langthanarik liba wa asom dagi sungang liba som dagi supiri reply masim laire aduga amaka India amadi Russia ki marakta relation fagalak liba masing loina India amadi China fagalak liba asom da India amadi China Russia pun kiba asi pun asiki against west dagi tarif thomjalak liba masih pun masih loina even China ta amadi India ta pajada ba wa kharas use to kiba yaw khre America ki kalup na jet events na China ki missing da peasants ai ki bani peasants low class ki labor makhoi da ki rai khoi na pot lo dori ba it means makhoi na khoi ki mang tha ga dori ba adu ga khoi ya dori ba sikum wa ka use to yaw ki masih loina na India related India Russia ki oil lo ba masih ki paisa sing Indian Brahmin sing na masih ki sen chupli si chapu si pai bani atu kumba wa asigumba wafam kaya mention tawkre masi pun ase Russia ki president Putin tari aduga ekoi relation sidi yam namak phatkidre USA amadi India ka unexpected ni USA amadi China ka at the same time so first time hanbo ina Russia ki president Putin statement am pirakre sini USA ta direct high kre madudi Donald Trump amadi event makoi ki team ki jaha man oisun foreign minister oi kra mam oi kra adum haina Russia amadi China ta ngangpham thokte sini as a power country adumai ngangpham thokte sini masi first time Putin ki side ki defend torpani masi ga hom sing as a president Putin na China ta makoi ki parade adu ki matung ta public appearance tor ka ngalam bani adu ko mag high hojik ki western power sing as makoi na ngasi su khagi mauti colonialism ki mong da lai riba kum na hana British na India purami British ki matam da France ama sing asina China purami asum haina makoi colonialism ki time ama lai rami matam da high ki bo ka ti madu chune chane adubu ngasi madu ki matam tu na trema ki magi independent country ni India economic power boom moirakli bamati main power se leiba watra ba du kum independence country mane mato asum na large economy amadi great power in fugal like China ni so asiguma country sing asigi mayokta west sing asina sumna haibungang pham thokte sini asumai na ngang lagabti noma gi makoi ka amaka relationship falak loi sini haidam se ni se ani suba wafam amana Donald Trump ki site ki sui statement ama thokre maudi Russia China amdi North Korea se punkhre masi ki makoi peret atu ki matam du da masi Donald Trump ta hai kare conspiracy tori bne against US ai to handak ki China ta to ki events ama ni ase masi US ki kanglup sing da amna chak po hen conspiracy to tawri bani hai po phom ma mention tor pa se president amaki machin de ki thorak pa se masi ngakti ngak ngai ko po amani